अहानबदे यamna maru eba update khara thamjage layeng duna leiriba kuki kulai paiba hum rims tagi puthok han ko haiduna ngasi su khongjang changsin ba miyam lakpa honakre amaramda security force sing gi maikai dagi su khongjang loi sing rims ki campus manungda sanghandana akan ba section thorang lokhatkre security force nakan mongda ngak sen badagi rims hospital gi akoi da pamdaba thodok amata thokidre hojik su state amadi central force na ngak senduna kuki kulai paiba hum gi layeng chathari Hauzik Imphal gi samu makhongda traffic police amada thangna thilam laga thilam libanu pa adu senkhre kuki village volunteers tagi yamna maru iba update khara lokhachage kuki gi asok pana bo Imphal da layeng drabadi lambi thingani haina kuki volunteers singna phongdorakli rims ta soktuna leiriba kuki sing layeng drabadi matam kaktana bantawgani case file pangani hairi Breaking news Thaunawjum Brinda 14 High School Assembly Constituency dagi Manipuri Legislative Assembly Election 2027 Thangnana High School gi oina intending candidate oina thoklagani haina tang kunga mathoi pung mapan Sunday numita mahaki yumda miyam gi mifam amaga loinana law thoklagani mayam su lakpiyu haina appeal tawbiri Cabinet na panchayat mikhal pangthokpagi ayaba pikre Chief Minister gi office na phongdurupagi matungina ngasi Chief Minister na chair lauduna pangthokpa cabinet mifam na Viksit Bharat Guarantee for Rozgar and Ajivika Mission Gramin JVG scheme Manipur gi notification thokpada ayaba pikre loina na taruk suba panchayat ki general election 2026 pangthoknabagi proposal so ayaba piri haidi Delda Thajin Kre Thas ki darage ayukta chingamaka khetri laikai degi deposit khetri mayum nifugani thoi apokpa KS Jugeshwar na hui puraga working chapada topa hui ga chingnarakpa dagi wahau dagi thangna thinduna soklaba matungda laikhidaba thogdoki matangda police ta file tawrakpa complaint gi matungina lokhotpa case ka mari lainana faraba mioi manga Delda Thajin Kre police ki ngasi CGM Imphal West ki court judicial custody remand prayer tawraduna puthorakpada court na ayaba piduna Delda Thajin Kraba singdi singzamai chingamaka dagi Salam Saran Humfu mahagi machanupi Johnson Elias Boy kun nifuga humdoi boy gi machanupa Harshan Salam Gozen Elias Taton humfuga manga apokpa laikhidaba S ni Maichan amasung Taton gi machanupi Premla Chanu nifuga manga ni panba yabadi thawdosigi matangda laikhidaba deposit ki mayamba dipak na complaint report ama file tawrakpadagi singzamai PS na case FIR number 1436 2026 register tawdun lokhatkibani ngasi jail da thajin kraba mioi sing asi farba matungda police custody remand lauduna wahang paun chatharaklaba matung asi judicial remand prayer tawraduna court ta puthorakibani pangai amasung yaripok area dagi kuchukulai sing fagale police control room gi cherol amada Imphal East district ki sabungkhok makha laikai dagi maitan kai sangbam Jiban Elias katung chani fugumdoi kauba mioi ama matam kharagi mamangda asam gi khatka chi dagi farba matungda chatharakpa investigation da ngarang pangai amasung yaripok area dagi Koso kulai sing recover tawre hairi fagalaba kulai sing di insas rifle ahum X caliber rifle ama self loading rifle SLR ani .303 rifle ani .9 mm pistol ama .9.65 pistol ama tongan manongmai ki kapa yari ba maru kuntra ga humdoi ama sung nomai makal kharagi magazine tarani hairi amarom dangarang dagi ngasi fawbada tongan ba underground organization taru ki nupi cadre ama yauna UZ ma ban fari haina su cherol asina phongduragli Iran amasung US na lanlepa amasung Hormuz amuhanna hangdokpada yanakre United States amasung Iran na ngarang West Asia da thokliba lan si lemnabagi yanakhiba amasung Strait of Hormuz amuhanna hangdoknabagi ayaba pinakre leiba ani na hauji thokliba lan si lemnabagi ayaba pinakhiba amasung Strait of Hormuz amuhanna hangdoknaba warif launakhiba asina malemgi kaithal singda thengnariba khudongchadaba sing kokhalagani US amasung Iran gi marakta ingtapa puraknabagi memorandum of understanding Switzerland dagi Geneva da lakliba Iran numita official oina khuyek pinanaba matam thakre US President Donald Trump na lan gi waresin puraknabagi matangda mahaki Truth Social platform da phongdokhibada US na Islamic Republic of Iran ga memorandum khuyek pinagadawriba asi mapung farakle leiba ani na ingtapagi khuyek pinagi riba asi Middle East ta tangdu laitaba puraknabagi achobu khongthang amani yana cherol asigi makhada Strait of Hormuz amuhana hangdokpaga loinana matam pombagi oina jahas singna chathok chasin tawbada toll free oiragani hainasu President Trump na phongdoki lan gi waroisin puraknaba Lokholagli bakongthang asida karigumba Iran ikai khumnadrabadi amuhana Iran landagani haina su President Trump na phongdokhibaga loinana ingtapagi khuyek pinagadariba asi Iran na nuclear gi khulai sabagi matangda aroiba oina yana cherol khuyek pinagani haiki Pakistan gi Prime Minister Shehbaz Sharif na mahaki leibang na West Asia gi lan asi loisinaba honabada watem bagi thabak paikhatli haina phongdokpaga loinana Lebanon yauna friend khudingmakta khudaktagi amasung matam pumbagi oina military operation sing leplagani haiki US amasung Iran gi marakta thokliba lan asi waroisin puraknabagi damak chayol kayadagi hauna yasinanabagi lambi amada laknaba honarakibani hawjik thokliba ungkhanaba asida Lebanon na chawna kudongthiba mayoknabada nachana laiba adugi mioi kaya susiyanki
Israelna Iranna saugatpa Hezbollah militant groupta hojik tholiba lana sida Iran da sagali haibagi maralda akanba mawngda landa chathaduna mioi million 1.2 rom leiba asi tangdu leita daba phibam amada mayokna duna lakibani. Iran gi foreign minister Abbas Araghchi na leba anigi lan lepnabagi khuyek pinabada Israelna Lebanon gi mathakta mapung fana landaba lepnabagi khongthang su lokhatkadabani haiki. Israel gi opposition na PM Netanyahu bu karemna kre Israel gi operation party oriba Democratic Party gi Luchingba Yair Golan na PM Netanyahu mapangal solaba amasung miyamna nathairaba mioi amani haina karimna kre. US amasung Iran gi marakta West Asia da thokliba lana si waroishin puraknaba thawrang sing lokhatpada PM Netanyahu bu nathai biramle haiki social media da thadurakpa warul amada Yair Golan na US amasung Iran gi marakta lan gi waroishin puraknaba yanakhiba adubu Israel gi damaktadi khudongthibana pik thalaba ayuk amani haina phongdoki opposition Yasar party amasung hanagi Israel lanmi gi chief of staff Gadi Isen court nasu PM Netanyahu masana masabu thazaba mangnaba mioi amani haina phongdokhibaga loinana US amasung Iran gi deal asi Israel ga pambaga ona tainare haiki. Rajasthan cockroach ki luchingba BJP ke da attack tawrakre khubak na marirak tharakre. Cockroach Janata Party CJP gi naha luchingba BJP ke na luchingduna ngasi Rajasthan gi Joypur da mahai racing na mas rally chatuna khongjang jangsilingai miya maraktagi masakhangdaba naha kharana BJP ke na leptuna kholawlariba mafam aduda kadomdagi no khangawduna jangsilaklaga Avijit Difke da attack tawkibaga loinana Avijit ki mamaida khubangna marirak thakre hairi khangawdana thokiba thawdo asina mas rally aduda chawna charangna bathogan khibadana chana Avijit Difke da attack tawrakiba mioi sing aduga khongjang jangsin kiba mioi singi marakta umkhanaki khongjang loi singi masingna henbana maram oiraga Avijit Difke da khut thakiba masak khangdaba mioi ani ahum adu khongjang loi singna sathina phuki khonglei thungna police na khut thingjenduna irang phathana bahonaki amasung thawdo asiga mari leinana Joypur police na Avijit Difke da khut thakiba naha ani fare hairi Mari Lainaba authorities singna thawdo asiga mari lainana case ama register tawkibaga loinana farba mioi ani asi wahang pawung tawduna makoina Avijit Difke da khut thakiba si karigidamaktano mioi sing asi political party singna thadorakpa misakla haibadu khangdoknaba honari cockroach ki luchingwa Avijit Difke da khut thakiba si leiba asigi tongan ba mafamda lairiba cockroach singna amasung opposition ki luchingba kayana akanba mawngda yaningdaba phongdoknaraki khut hanaba honarakiba thawung asi political party ki thawin sindagi oigani haina nungnangba phongdoknaraki. Russia gi landada Ukraine gi micham taraga mathoi sikre puwariga sagonariba Kiev Cathedral mangta kre Russia na drone amasung missile sizinaduna Ukraine da hing amada jothaki batam thiraba landa amada mioi taraga mari sikre amasung UNESCO gi list yariba dormition Cathedral mai chakre Russia gi tam thiraba landa asida yum lak 1.43 rom mai gi awaba mayok na hali hari Russia na Ukraine gi konung Kiev yauna tongan ba city sing da jathaki batam thiraba landa asi thas gi manung da jathaki ba khwaidagi sathi balanda oikiba ga loinana Kiev ki puwari ga sagona raglaba mafam kaya su yauna amanga ta thowan kre hari Russia na jathaki ba kiningai oiraba landa adu da Ukrainian Orthodoxy gi lining laishon ga mari laina ba taraga mathoi suba chahi cha matam gi dormition Cathedral gi yumthak ki saruk sing mai chakre hari Ukraine gi Prime Minister Volodymyr Zelensky na Russia na leptuna chatharagli balanda asida malem gi miyamna pukning changbi na bawafam sing phongdokri Group 7 da yawriba leibak singna su Russia gi thawung asibu yaningdaba phongdokpaga loinana Russia na landarakli ba se kudakta lepnaba khanganfam thoi Russia na landaraki baduda mijam amasung emergency worker taraga humdoi hatki amasung yangkai gi humdoi na so apan nanghan ki haina su President Zelensky na makha taki Russia na tamna na drone gi landa chathaduna Cathedral adugi yumthak ki saruk sing mang takhan ki bani